mayam punamukpu Panthou Liklamgi maikaidagi ikoknona khurumjari aikoina paringnena chanajaraliba Saktam maduna hairiba wari asigi ngasi manga suba tangkak amuk tabirasi aikoina wari thabada minute yamna sangna thanabadi honajabani tawbatabu recording loba matamda aikoida khudong chadaba khara leibadagi aikoina sanglabada 15 minute guma thabani masigidamak Panthou Liklambu warobiroi memchana buboigi phone aduda yenglaga mahangna hairake masidi aigi mobile number natte nangi phone chi kanada paihange haidun hanglai buboy namu khome kanada paihaluni kana su paide aigi phone chi ai khaktana paibani memchana hai nangna pairaga karigi nangna aigi number sirana na save tawduna thamliba hayu nang phone chi kanada paihanbage daning themna nangondagi phone paikhiba yawura buboyna hairae paide mane khoida lakko matamdadi phone yengbadi yawe memchana hairae tabu boy nangsi yamna pange karigino nangna nupa moiraga adu yamna misingna singdriba daning themna haibada nangdi nakhoigi yumgi ahan singna nupi yama nangi damak lohongna bangana khirsu hai mana haibado ai ahan badadi thajadabani nangna sum nangi mobile number chalhandabadagi thajakhibani aina boboina mahairae ningthem su engonda sumna tamme nangdi nupa yamna khangnei hai kariguma matamda mobile number change toina tawrakani switch toina thamgani hai masina natra nangna nangi mobile number switch off thamliba memchana shauraga hairae switch off thamde nangna mobile number serana na tawbani yengotu masi aigi number ni masida dial toro chatkani nahan nongma phone torokpodo madu aigi number ni nangna ingonda kanano haiduna hanakpodo mikup ado thamo yamna kaikhibani ai mataw asumna makhoi ani pendaba kaya wakatnarba matung memchana boboigi phone adu pairaga mahaki number ado blacklist ta thamlamba block toromba sing puna lothok piki memchana amuka makha tarae nang nupa yamna thokte yamna su pangde nupa amo eradi nupa thona leheningi mina sanaba mina thoujinba yamna yai nangi phone da mobile number serana na save tawribado daning themna soidan oiramgani mabu chingnaba yamna kuirabani ai mana so ingonda nangi phattaba pau kaya ama tamme boboina su hairae ningthemna su nangi maramda phattaba pau kaya ama so ingonda li asumna makhoi ani mamangi pendaba nungaitaba kaya hainaraba matungda wa kaya su sengdoknakhi ngantang leiraga memchana mu hairae handakti nang aigi number do jinpha pujillo matungdadi nang daning themga amuk hana pungano mayana phattaba mini khangi mana ikhoini gi marida thugainaba thingainaba tattana sille boboina hai matungdadi ai pullaroi mana sumna phattaba wakhan khallabadi mahaki mathakta chapchana ina laman khumgani memchana mu hai nangi namanabi leimase maga ningthemga mari leina pukuira male ningthemna mabu nuksiba saraga tat kaya toromlaga hojikti pawmat pharakhidre hai lotkhre hai wahaye du tabada boboina leimaga ningthemga bo memchana khumlai mahak hojik yamna phattaba mahik ama oirabani asumna wari sari ngaida leimasu sanglai mamitagi mapi sintharaga ningthemma khoi anigi leinariba mari mangna lapthokhibagi wari pumba boboida suliki boboido wari singdu tarba matungda mathangi numitta ningthemni mayumda laki ningthemgu unaba matamda boboina asumna hai mataw karigino nangna memcha amade aigi marakta thugainaba tatana silliba nangonda
Nangi kari piendanaba kari nungaitanaba aina tawkhibage. Nang laikai sigi marup ama oirabasu khwaidagi phattaba marup amani nang. Wahay aduda ningthemna khare karemnaraga asumna khumlai. Matao nang harido yamna soy. Memcha tasengna mijambi nupini. Nangonda ai lidli tholaroi. Mase aingonda phawa nuksi haiba ngamba nupini. Nangna thajadraga ma ningona tharakhiba message mayam ama lei. Nang pagera. Mahaki wahay aduda boboina hai. Nangna aingonda phanayamna senjin sajilabasu nangi wahayda aina thajagadaba natte. Nang khwaidagi phattaba akhoi lekai sida mahik ama hairabadi nangne. Phare masi tolase. Karigino nangna kari sumara lajadrabi laimada nangna phattaba thabak tawbiriba. Nang laimaga thungnagadabani nang laima lawdaba yaroi haiduna boboina daw tawre. Ningthemdo nokphet tawraga nangna laimagi maramda wangana lisina karige. Laimaga nanga kari thunarige. Lawroi nupa haibasidi chamagi mapune. Naha oiringai langhobani nungai thokpani. Mangonda ina tawkhibasing masana yaraga tawba ngaktani. Nangna yamna thongna pharidu nang laimagi kari oirige. Asumna marai khara yanarakpadagi boboido sauningba henkiduna ningthemgi mamaida khupang thai. Ningthemu namthuraga phuge tawe. Boboina khara saurapna asumna hairai. Wangang thoktaba tumin leiba mise yamna pangmani su khangano. Sauraklabadi yamna sathibane. Nang pharasu phatrasu ekhoigi lekai asigi marupne. Nangna ingonda kaidanungda phattaba singadaba natte. Matam amada nangna igi mateng kya pangbibidamak nang boina ngasi khut thadrabane. Nangna tawriba thabak singduga hairagadi nang ngasaina phuba yarabane. Wahay aduda ningthemna khara takhatlaga ama khumlae. O nangi mateng su pangbiba. Nupi phangdadana koi ngaw ngawraga lairamba nangidamak nupi chu sembiriba aibu nangna makhut thana phonaraba. Wahay aduda boboina ama khumlae. Nangna aibu nuksibagi marup amani hairaga memchabu mateng pangkhiba natte ai khangi. Memchabu masak thibi nupi amani haiduna nangna aibu mi pundre marup apang tinadre haiduna nangna kumai yengnaba memcha silakpani ai khangi. Asumna wa kaya nganaraba matungda boboido masidagi nanga iga mari loinarabane. Nang ingonda amona chukorkano. Ningthemchu sauna haire loinare. Nang laiga ngasidagi kaunaroi. Adubu ningthemna kari torpa ngambagi haibado nang namit thitni yengu haiduna di haiki. Boboi chatkraba matungda ningthem wakhan kaya ama sanakhi. Mahak boboigi mathakta kariguma khara tawge haiduna chaplungna khalakhi. Numitugi matungdagi ningthemna matam ayambada boboi amadi memchagi tanja asengma thiduna lakle. Mahana tanja thiribagum ningthemgi yeknabi oiribi laimanasu ningthemgi damak kariguma asengma tanja khara thiri. Ningthemgi khongthang khuding mahana yengsilli. Ningthem haujikti pandukan phambi mauna ha amasu tattana koiba lumba horakle. Mahangna aduna lumba chatpa kwa chaba chatpa yamna toina punbado leimana khanglakpadagi handakti tanja chare khanduna magi matam ama yorole haiduna leimana makhoi aniga asengba tanja ado pharage haiduna chaplunga leblakhe. Nomagi numitta ningthema madi mauna ha aduna lona unaringagi numin ado leima amadi memcha manaraga lekai adugi club amadi mera paibi taktuna makhoi aniba phanki. Makhoi anigi warina numit ado Facebook ta wai chaiki viral chatki. Makhoi anibu club mera paibina numit adu da putholaga wahang pahong tawnaba matang ado memcha amadi leima leirambada ningthemna khangki. Makhoi anigi khujin thawrangni haibasi. Ningthemdo yamna sauna leima amadi memcha da mitkhani yengki. Numituda club mera paibina ningthem amadi mauna ha dubu
फजन वारेक वातेम लगा मयुम मयुम थाखरे निंथेम युम योरबा मतुंगदा महाकी वारीना लेकाय अदुदा निबु निबु ngangnaba mahak matam khudimakta yumdagi mapan thokpa ngamkhide yamnusu ikaiki aduga amuksu memcha amadi leimagi mathakta mahak laman khunningbagi thauna amadi phawri mamittagi mapi tana leimagi mayokta amadi memchagi mayokta mahana kari toba ngambagi habado udnaba mahak fattaba tamthiba chaklol lama lawba horakki matau asumna numit kayani ma hawkre nong ke ayuk amada leimana boboida call torakhi boboido tumba hagotri mitchingri mahangna phone paikhatpaga leimana sumna hare da boboy nang memchagi kari pautai boboido mit khangching chingi memchagi dikesu ta dena memchagai dorage Nabu boy, memchado, ngarang, Daan thimna pharga chen kre hai. Wahaya tu tabada, boy, chwai lawi. Ha, aduna hangi. Ngasigi, Saktam aduna hairba wari asigi, manga suba tangkak asibu tabiraga, kari phawbi bage habado. Comment tawbiramo. Mayambu, Panthou lamgi maikai dagi, amukana khurum jari.